मरुइबा पाउ दुर्गा अष्टमी ꯏꯪ 2025ꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ lamyanba hizam Irabot mapok numit lakpada Manipur Legislative Assembly Speaker Thoksam Setyabrata Singh yauna lusingba kayana ikai khomnaba ulakli India government na Manipur da thokliba irang asigi matangda kuki amade maitai puruk anigi miyoi sing kaudana wari sanariba asigi wahanthok leite haina Laisam Siam Kumana Pongokre State Asida Durga Puja Amade Ima Panthoibi Irat Paki Thoram Pak Sanna Pangthoknari Amade Irabot Observation Committee Wanging Tenta A Sina Sindona Ngasi Lamyanba Hizam Irabot ki Chahi Chamakun Gamapalak Suba Mapok Numin Thoram Pangthokre Khumjari Mami TV ni sandok jaba Manipuri pau miyeng tabi pasingbu ahanba magtada ngangom PINGKU na taram okjari pau sandok na pijari Saglon yamba jananeta hijam Irabot ki chamakun gamapalak suba mapok kumona lakpada mahaki hanba leitaba thauna sana khotna bada amadi nat ki oiba thabak thoramda luchingba ama oiba tanatana Mikha pona hingba pamjab dabaga loinana anem awangi chatnabi kayagi mayokta laikhiba thauna phaba mabukjel sengba mama leipakpu nungsikhiba mahaki punsigi aroiba mikut phawba hanba leitana honabi khiba amadi awangba wakhanlon adubu Mami TV na nonghongnana ningsingli mahaki achetpa firipti chaukhatpa awonba lamdam ama puraknaba honakhiba lamyanba hijam Irabot na Ningjaramba manglan adubu aikhoi puna mangphaun halasi Durga Astami ing 2025 lakpada Manipur ki Governor Ajay Kumar Bhallana Manipur ki miyamda yaifa paujal pirakli Senglaba Durga imada kathoklaba numit asina lakpada phataba singbu afabana aranba singbu achumbana amade pukjel sengdaba singbu thamoi sengbana mai thiba adu utli Durga Astami da aikhoida ima Durga dagi thauna nungsiba amade tangdu laitana hingnabagi pangal pinabiri Numit asina lakpada atopa amagidamak aikhoina lawba yaba thodang lawduna khunai asibu santi chaukhatpa amadi yaifaba puraknaba ponna hona minersi haina Ima Durgana mipum khudingmakta hakchang phaba nungaiba lawsing pinabiduna anauba masik mangal thokpa punsi pinabiba oirasanu haina governor na makha tarakli Lamyanba hijam Irabot mapok numit na lakpada Manipur Legislative Assembly ki Speaker Thoksam Setyabrata Singh yauna luchingba kayana ikai khomnaba ulakli Numit asiga mari lainana Manipur gi miyamda pirakpa paujel amada Speaker Thoksam Setyabrata na hai Lamyanba asi achumba thong manaba amadi Manipur bu chaukhathanabagi kathokhiba mityeng sanba luchingba social reformer kabi amade dramatic amane MLA ke Robindra Singh ki paujel amada jananeta hijam Irabot ki mapok numina lakpada mahakna kathoklamba amade asanba mityeng aduda ikai khomnaba uli chaukhatpa ing tappa Manipur ama oinaba hotnabada amata oibagi wakhalon aduda miyam punna hona minabagi tangai phadaba lei
Jananeta Hijam Irabot na Ningjarambasing Miyamna Mangpaunal se haina mahakna makataragli. India government na Manipur da thokliba irang sigi matangda kuki amadi maitai purok anigi miyosing kauduna wari sanariba sige wahanthok leite jin kuki narco terrorist singbu Manipur dagi tanthok pagi mahod refugee singbu government na themduna thamliba asigi nunggi wahanthok leipak miyamda mayik sengna khanghan biyo haina linto governor Laisram Nakpigani Linto Convener Laisram Siam Kumanna Pungdokre Wapam Asinga Sip Protection and Preservation Committee Manipur PPCM ki Miyeng Makada Lamyanba Irabot Ningsing Thoram Observation Committee Lintok Nasinduna Athobusingna Kathoi Haiba Hiramda Thabum Ama Chupna Chatharakpa Lamyanba Hijam Irabot Laihidabagi Chamakun Kamapalak Suba Birth anniversary loishin bagi thoram aduga mari leinana pangthokibani konung mamangda leiba lamyanba sanglenta pangthokiba thoram aduda PPCM ge convener oinam premjit lintoki convener Laisram Sam Kuman lintoki ko convener konthaujam thoiba maitai khunja mayum gopen luang amadi YTKna president member sing oina saruk yakibaga loinana Laikhidraba Lamyanba Hijam Irabot ki photo da Laisu Katuna Ikai Kumnabasu Utki Thoram Aduga Mari Lainana Lintok Convener Laisram Sam Kumanna Makataraduna Manipur gi Miyamna Manipurda Lairiba Lupsing Amata Oina Punsin Biyu Haina Hikhek Fongdok Narakpa Thingnei Manipurda Lairiba Lup Khudimak Amata Oina Punsanduna Aikoina Thamliba Pandam Adu Yauna Ba Kanna Honari Adum oinamak magi oiba thabak thoram kayade adumak taunaduna lagli masida miyamna lupsing asi tokhai tanabagi moongda ubani India government na Manipur da thokliba irang asigi matangda kuki amadi maitai purok anigi miyosing kauduna wari sanariba asigi wahanthok leite jin kuki narco terrorist singbo Manipur dagi tanthokpagi mahod refugee singbo India government na Themduna Thamliba Sige Nungi Oiba Wahanto, Laibak Miamda Mayik Sengna Kangan Biyo, Loina Lamda Masigi Haifanabata, Hotna Biramba Lamyanba Hijam Irabot ki, Punsi Wari Amade, Miamda Piram Leba Paujel Kaya, Lesang Sitna Nainaduna, Mahak na Lauramba Thaudang Kaya Adubo, Ngasigi Miro Singna, Inba Ngamnaba Kanna Honare, Amadi Lamyanba Hijam Irabot ki Ningsing Thauram, Pangthoktuna Lamyanba asigi photo da miyamna laisu katuna thoram pangthokpagi mahutta Lamyanba asina pamjaramba potlam aduda aikhoina sangsinba mathau tai haina so phongdoki Manabu khunai ma semba miot mine leitaba haibasini adubu masigi aikhogi khunai sida aikoi hojing maksu aikoi present crisis sinda mioi kaya mawana taduna IDP oine leiri masina takpadi akoina India gi union da puloraga su akoi makoina sana divide and rule policy duna akoi gi leiriba miam community singa se amaga amata punsan mangamde haibasini adubu ngasigi akoi gi crisis asida akoi India government na lawriba role je mahangna akoi santai na bagi role ama lawbadu maram cha de maram di crisis sida India government si yam chauna yawi haibasini akoi gi side gi thamjari badi maram di kaigino haib kanda constitution ni matungina akoi gi chinkuki na ko terrorist militant sing asina free to dona mioi misam ke am hat patu patorok pasida India government na yengdo lebo makoi dana free hand thab ka am tori basina takodi akoi India government se ngasi gi thoi ba crisis asida makoi part amani makoi na kuki amasung maite gi civil society kauraga yasina na bkhona ba haibasida makoi na lawri role si lali makoi masana akoi leiriba constitution ni matungina constitution ni matungina akoi chinkuki narco terrorist refugee singa se takthok khiba lona manipuri ing chikpa sarji oblam da mama
ओहिनब होनगदबनी हाइबसी लमयान बे इराबोन खलंबा मानब खुनाई सौखटपा अमसु स्टेट असिदा दुर्गा पूजा अमदी इमा पांथोइबी इराटपगी थौरम पाकसना पांथोकनरी इम्फाल वेस्ट के हियांगथांग लाइरेंबिदा ngasi बोर्गी थौरम पांथोकली ngasi ayu anganbada ima lairembigi dop arti ga loinana seva tawbaga loinana hari sankritan hoki miyamna ayu anganbadagi hona lai khoiramba laknari hiyanthang lairembi development seva committee gi jerol amagi matung ena ngasi gi yachangba sandhya gi matam pung 5:45 taba matamda sandi puja horaga pung 3:3 ta balidan katlaga pung 3:30 da sandi puja loisingani ngase hiyanthang lairembida pangthokliba mera bor puja gi yenglaga lambi chathok chasenda ahongba khara leigani hari state ki transport director kumantem dainan thokpa cherol amagi matung inna bor gi thauram loidriba fauba ahongba asi leigani hari mayang imphal rom dagi lakpa gari sing imphal turel torban gi haureibi romda thaiduna chatkani imphal turel gi hiyanthang tamna chatkadaba garina nengomam side romda chatkani hari ngasi gi oina imphal rom dagi lakpa gari sing Puramakong Nambol Mapan ground da parking oigani Langthabal Kanchipur dagi lakpa gari singna LP school madrasa da parking oigani Mekola dagi amadi ningombam faraga tidim lambi lom dagi lakpa gari sing hiyanthang kamjaibung ground da parking oigani Iro major amadi Nambol lom dagi lakpa gari singna Kamakya Pemton College ground da parking oigani Mayang Imphal rom dagi lakpa gari singna MS Pol Service Samuro Mayada parking oigani Lilong Sading Karam amadi Haurebi dagi lakpa gari singna Sangai Bazar Complex Kaithe Lambam da parking oigani hari Irabot Observation Committee Wangding Tentha Esina Sindona ngase Wangding Mandal Office Complex ta Lamyan Bahijam Irabot ki chahi samaga kongamapan suba mapok numit thoram pangthokre Wangding Tentha Esigi tongan ba khun singdagi miyamna pot lanban lakpagal loinana pangthok gi manungchana Wangjing New Market ta leiba Lamyan Bahijam Irabot ki mitamda miyamna lei katuna ikai khomna ba utki ngasi Aduda Wangjing Tentha Kendra Development Committee Rated ARCS Kundrakpam Maniton Rated Senior Lecturers A. Sau Singh L. Brajeswar Singh Keso Irabot de Observation Committee Wangjing Tentha ACG Chairman T.S. Ibocha Pauden Dagi Senior Citizen MD Abdul Samad Langathel GPG Ex Pradhan P. Birendra Jit Social Activist as Robindro Amadi T.S. Hemobina President Member Singh Oina Saruk Yaki Irabot de Observation Committee Wangjing Tentha ACG Convener Thangjam Brajakishorna Nungi Oiba Warol Piraduna Irabot ki Haurakpa Punsi Wari Amadi Ngasigi Orekliba Lamdam Asigi Phibamgi Matangda Miyamda Sugaina Pau Amadi Wangang Loisingna Irabot Ningsing Libano Mahakpu Ningsing Laga Ikoina Kari Tamjaba So wafam kaya phongdok naki Thawang aduna magi punsi se warabo mafamda punsi pikham nakibdo madugi damakta aikoina mangonda laman nama tonjariba aduga prajamyamgi laman man tawbirimba punamakto madugi damakta ne aikoina laikadibase haidana ai sagidi sumaina logje ai irabot kanano Magi wakhalon karino magi punsi warida magi punsi da thengagiba struggle mayam awaba saithing mayam ama landana laga magi punsi yoba saithing kaya ama landana lairik tambo ngamaktadana class 9 baba kaka tamaga madudagi samaj gi thabak toba maitai tariba manipurgi maitai tariba tungal manipurgi kai laga sien gi ba du tungan ba bangladesh ta laiba tripura ta laiba Silchar da laiba Assam da laiba punamak sing ado madu khonjan tasan na bagi magi
बांग्लादेश तक हलपुगी लंबी से मधुना मागे थबक होरखरे लम्यानबा इराबोट न थिमनगिबा पुंसिगी मसक अदु अखोइना नैनबा खरा नैनगरगसु लेमौबा मयाम अमा लैगनी कत्पा मतंदा अखोइदा करीदि कानरी हाइबसी करी कानबा लौबा याय हाइबदुनि अखोइनि ये पाउगी मरथन अटेन ब्रेक अमा लौमिनसे इबे मकीगनो अजब थमो सिगी यमसे नेक्स्ट टेम तिना चेक्सन न लाक्सिलगा थमखबनिने दादारंसे जुहार हाबगा अमत कीदरबो असुमना मयामदना मचलगो नापशन दुगुम मसिगी युमसिबु असोया नान कोकदबतगी नेक्स्ट टेम तिना नापसेली नेक्स्ट टेम ति जुहार हाबदिंग मातोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोपना तिना मतमदा कपांगल अमुक हेना एंगल अगले नेक्स्ट टेम ति स्ट्रेंथ इज इन द ग्रिप A snack? Our ready-to-cook chicken nuggets are a lifesaver, packed with great flavor. Trust total for snack time. It's totally worth it. ब्रेक के मतंगदा मयाम तराम उक्चरी मखाताबा पाउ पिचरी चाही खुदिंगी लेप्तना पांथोकनरकपा थौरम अमा ओइना ngasi lamyanba hijam irabot ki chama kunga mapalak suba mapok kumon nungsing thauram ga mari leinana thobal amadi yaripo ki pafam kayada lamtu sengdokre loinana numidangi matamda mayra thanba amadi irabot ki photo da leisu katuna ikai khomnaba utpagi thauram so pangthokadawri ngasi ayuk anganbada kekru yari club yaripo KYCY na sinduna club asna konba mafam singda amadi khulgi crematorium yauna luna na thamnabagi pandamda lamtu sengdokpagi thoram pangthokre lamtu sengdokpagi thoramga mari leinana kekru yari club ki jana secretary chakpram borjena phongdokhibada laikhidraba layoikraba lamyan behijam irabot na chatlamba wakhalun sing adubo tungda horakliba na singda ningsing hanba oina desang sina chahi khudingi pangthoktuna lakpagom ngasisu lamyanba asigi chama kunga mapalak suba mapok kumon palan thoram numin asida lamtu sengdokpagi thoram ase pangthokpani numidangi matamda suklap na koliba mafam singda maira thangani amadi irabot ki photo da miyamna laisu katuna ikai khumnaba utpagi thoram so pangthokani hari State asigi tongan ba mafam asitagi security force na aini yadaba thabak tawba miyoisingi mathakta drive amadi faba punbagi thabak leptana chathari police ke paw amagi matung inna security force na miyoi ani ganja konana Imphal airport tagi fare hari faraba miyoi adude Laisram Beka Singh Jahikun Imphal West District ke Nagamapal Lamabam Laikai dagi amadi Ngangbam Nelson Maitai Chahi Taragmapan Imphal West District ke Takel Kolom Laikai Takel Mapan dagi ni Makhoi dagi chaurak na keji kungama thorongge ganja haptuna purakpa luggage bag ama phagat pangam le hari security force na miyoi ani nisagi potlamga konana Bisnupur District ke Fogak Chau Ikai PS ke manungchana laiba Kwakta Tera Khongsang be dagi phare hari faraba miyoi ani adude TS Belly Rose Sahinipu amade TT Joven Wartingla Chahi Kontragatare Senapati District ke Ngari Raidulomai Village Maram Bazar dagini Makhoi dagi chawrangna gram chama humfu mathoi rongi oigedaba heroin powder haptuna purakpa sapon kep taramathoi mobile phone ani amadi Aadhaar card ani phagat pangam le hari Amaramda security force na KYKL gi miyoi ema pauna bazar dagi phare hari faraba miyoi adudi Urikhembam Premjit Singh Chahi Nipu Mathoi Kakching District ke Lamjau Mayai Laikai dagini mahak tampakta laiba dukan amadi micham miyam dagi sel khaibada chenaba misakni hari
ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯑꯃ ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯤꯁꯤꯡ 3,440 ꯌꯥꯎꯕ ꯕꯦꯒ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ RPF PLAꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯌꯨꯝ ꯃꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯅꯁꯝ ꯁꯅꯥꯇꯣꯝꯕ ꯁꯤꯡ ꯑꯦꯂꯥꯏꯁ ꯅꯥꯎꯇꯣꯟ ꯆꯍꯤ 53 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯗꯥꯡꯕꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯉꯣꯟꯗꯒꯤ ꯏꯟꯁꯥꯁ LMG ꯃꯦꯒꯖꯤꯟ ꯑꯅꯤ ꯀꯦꯃꯣꯐ꯭ꯂꯦꯛꯁ ꯍꯦꯜꯃꯦट अने BP प्लेट 5 BP वेस 3 अमदी मोबाइल फोन अमा फगटले हरी अमदी सिक्योरिटी फोर्स ना NRFM गी मियोय अमा मयुम मयादगी फारे हरी फारब मियोय अदुदी नाउसेकपम सनाथोय मैतै एलाइस लाइचेल चही 15 बिष्णुपुर डिस्ट्रिक्ट की खोजुमान मयाय लेगाइदगी नि हरी मणिपुर पुलिस कंट्रोल रूम न थादरपा चेरोल अमगी मतुंग इना नेशनल हाईवे 37 इम्फाल जुरिबाम लंबीदा लमदम असिगी तंगाई फदना नोमदा चंग्रब यादव पोचै पुदुन लाकपा गाड़ी चहुम मरी फुतरा निथोय हारिबा लंबी असिदा अपन मयाउदना पुसलखरे मखाताना पोचै पुसलखपदा खुदोंग थिबा थोक्तना बगिदमक चिंगनानिंगाई ओइबा मफमसिंगदा सिक्योरिटी फोर्सेस न अकनबा सेक्शन थौरांग सिंग लौखटकी मणिपुर की डिस्ट्रिक्ट पुमनमक्ता पामदब थौदोक थोक्तना बगिदमक चिंग अमसुंग तमदा पुन्ना चेक पॉइंट 113 हांगदुना अचत ओक्सिंग सेक चथकी हारी अमरोमदा मणिपुर पुलिस ने मोटर व्हीकल एक की मखादा ड्राइव चथबदा आइन कायना थौरकपा गाड़ी 32 चलान कक्तुना सेल ओइना लुपा लिसिंग 64,500 खोंगतपगा ngamle amadi gari mari dagi tented film su lawsoki hari Thawbal District Hairo Kaithel that Laiba Social, Cultural, Education and Sports Development Organization Sisdo na silaga chahi khudingi pangthokpa lamyan ba Irabot ki chahi 158 suba ningsing thauram amasung 19 lak suba prize distribution function of 18 All Hairo Inter School Literary Meet English ani kun ga manga ki makok mathang takiba singda manamathom yenthokpagi thauram handak chahi gi oinasu Hairo Kaithel gi mipun sangda pangthokre thauram aduda semko gi thabak tagi potharaba Principal KS Kalendrona athoiba mitunglen Sisdogi President SS Ebomchana President oina saruk yabaga loinana Retired Headmaster TS Ranjan amasung Sisdogi Chief Advisor M Tawrangbana Guest of Honor sing oina saruk yake Masigi mathakta Manipur laingak ke hanagi Minister Moirang Them Okendro yauna tongan ba hayok ki masak naiba miyoi kayana Special invitee oina saruk yake Thauram aduda wa ngangladuna hanagi Minister M Okendrona lamyanba Irabot na miyamgidamak kathokhiba kaya adu nauhongnana ningsingki lamyanba sina pamjaramba manaba khunai amasong amana amabu ikai khomnaba adu lainabagi damak aikhoina lona yadaba thabak sing kaidongnungda tawroidabani haiba wafam thamke Okendrona hai miyamna khutta lo paibagi wakal lepminase Hairo khul asigi lingjen manabagi thongna Manipuri mafam kayada khangnaribani adubo karigumba matamda lo ngaklibasinggi mathakta hek wakhal tanadabagi mami tabase laibak thibani lo asti miyamna khutta paibagi wakhal tawroidabani ngasi hairo ki inkhalakliba angang singna mayai kaba chinjak chabagi masing yamna hengalakpa asi laibak thibani hairok tat lairiba miyam khudingmakna amata oina mayai kaba chinjak thingbada achauba thodang lawminase ma ki maikidagi su angamba mating pangjage haike hairok tat lairiba club kunga taruk na semba hairok apunba club na mapung oina thodang lawbiraga pangthokpa hauraba education bu achumba mayon amada quality education puraknaba hotnariba asida mayamsu section khudingmakna mating pangsinse mama mapa oibiribasing naso machasingna kari tauri haibadu thawai yauna yengsinse hairok doctor oikiba masingdi yamna laire adubo IS IPS amade IPS oinabagi wakal khanbadi khara watbagi mami yamna tai masidi hairokta lairiba club organization civil society singna biyeng sangminase haike
Panba yabadi lamjanba Irabot ki life size photo da Chief Guest na lusinglaga miyamna laishu katpa tongan ba maspat contingent tarataruk na Irabot ki ayekpa saktamda salami piduna ikai khomnaba utpana ngasigi thoram adugi mapung oiba saktam oiki tungda sesdo club na asna sillaga pangthokiba leipak ningba saireng amade natki oiba jagoi isai sangdam jagoi changdam nabagi athoi ahen takraba singda mana mathum sing yanthokki ngarangi maspat competition adugi magok mathang takraba sing so mana piduna ikai khomnaba utki सुमाइना तो पलम के सु बन मिनरगा कोई चंचन सी अब अपन समझबनी यामना हाइजनिंग तो जेनिबो मयाम म लेगी तमना थेपा तो गहाना इंडी वर्क क्लब की प्रेसिडेंट दा गंगसी चीफ गेस्ट दा लेगी बा काउंसलर सिंग दा हाइजनिंग बा अपील में ददी हुजिक से पीआर मतमनी अतोप जगह है पर म्युनिसिपैलिटी के एरिया में जबरदस्त लाइफ में हम थान में की कुम चाबद हुई कोई सुबनल दिया मन चेंज के कोई कफम सिदा लाइक अनी द वांग बा कोई थोबाल के तोई बा ते तोई गुमाइना उरगे दी ngasi ganang singa mas pa sapada na daga alaman singa khabai khan halakada ke tel phambada yam ngan na ligani aduna masigi kudo chabe se koi legani koi hana nagar panchayat wali aroi beda moroi ba paum kan pijari Durga Saming Singani Kunga Mangana Lakpada Manipur gi Governor Ajay Kumar Balana Manipur gi miyam da yai khapau jel pirakli Lamyan Bahijam Irabot ki mapok numit palan lakpada Manipur Legislative Assembly ki Speaker Thokchum Satyabrata Singh yauna luching ba kaya na ikai khomna bolagli India government na Manipur da thokli bairang sing matangda kuki amade maitai furup anigi musing kauduna wari sa nariba asigi wanthok leite haina laisam syam kumana phongdokre State asida Durga Puja amade ima panthobi iratpagi thoram paksana pangthoknari Amadi Irabot de Observation Committee Wangjing Tentha Esin Sinduna Ngasi Lamyan Bahijam Irabot ki chahi chama kun kama palak suba mapok namit thoram pangthokre Haujiki oinadi Mami TV sandok chaba Manipuri pau matang sida losinjare makata pa pau gidamak miyeng taduna leibiyo Nibe makigano Hazab thamo Sigi yumse next time tina section na laksila ka tham khabani ne Dadarang se juhar habaga amta kidarbo Asumna mayam na machal go ngap shan dugum masigi yung masibu asoya ngan ko kada batagi next time tina ngap seli Extec TMT jawar habading matok na nabasem bani. Zerman technology siya na mana concrete katok na tinaba matanda kapamul amuk tihena hengal adli. Extec TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Miyamgi kurung chanab gidama cable ware pusan rabasu Mami TVge makal matyan kya gi channel amari atop channel kya adong gi mobile phone natragana television de yeng bayar kanai cable ware tinbagi matau tadraba pung kun gamari chupna yeng bayarba anobu technology asi lafna Manipur gi mapanda leibiriba iresa singnasu line yeng bayar kanai karamna adong gi mobile phone da natragana television da haptana Sandok Shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawbiri basingbu Mami TV na tawbibal khangbu chari